Akasbani Imphal, Wahengam Rajesh na pau pajari, ahan beda marueba pau. Manipuri COVID-19 positive oiba mi masing lising mapan hengkre, laina asna laikidaba missing na yangkai mapan sure. National Recruitment Agency na non-gazette ki famlong na bagi parikha da nipan suba schedule salabal lol singda parikha thaba yahanaba Lok Sabha Sadasya Dr. R.K. Ranjan na taksin kre. Pradhanmantri na ngasi Bihar lupa koti lising tara mari chani yangkai nipan changadaba highway project mapan gi jatra hun kre. Sabha da lujadaba thong chathabagi damak Rajya Sabha ki member nipan haujik chathariba nongju mifam loiba phawba suspend tawkre. Amasung Malem gi oina COVID-19 na narambadagi pharakpa lebak singi manungda Bharat makokta leire. Manipur haukiba pung kunmarida mioi ani COVID-19 na laikidaba galoina risers da laisat astegi sikiba migi masing yangkai mapan sure. Raizagi Haksel Bibag na ngasi numidang wairam thadorok pachero lamagi matungina laikidaba mioi ani adu nupi ngaktani amasung makoi Imphal West tagini. Hariba matamasta mioi sama tarataru COVID-19 positive oiba thenaki. Masigi manungda misam marfu taret amasung Central Armed Police Force ki mioi kumapan yauri. Positive oiraba sing asigi manungda Imphal East tagi kuntra mapan amasung Thawal Jila dagi kunitoi yauri. Masi tharaga hausi phawada positive oiba masing lising mapan supna tara sure masigi manungda active case na lising ani sama tara humdoini. Haukiba pung kunmari asida mioi humudra mathoi naba phaduna discharge tawkre masi tharaga hausi phawada punna mioi lising taruk chanipan kuntra nipan naba phaduna discharge tawkre naba phabagi changna sadra humudra manga dasmik nipan mapan ne. Ukhrul Jila ki Langdang khulda laiba mioi ani COVID-19 positive oiba thengna badagi district administration na khulla sibu containment zone haina laukthokre. District Medical ki pau paladuna ekoi ki paumin hai laisat asi kul asda makha tana sandoktanaba yengsinbagi thabak chathari. Jila asda hauju phawda COVID-19 ki positive case samri kuntra manga sure masigi manungda mioi samri tara mari naba phaduna discharge tokre mioi kunmathoi kumapandi TK Woodland COVID Care Center da lyingly. Thawal Jila ki tongan mafam ahung ki mioi mari COVID-19 positive oiba thengna badagi Wangkhem Bidhan Sabha Kendra gi manung chanba Isam Khunau amasung Charangpat Maning Laikai amadi Wangjing Tentha Bidhan Sabha Kendra gi manung chanba Tentha Khongban gi mafam sing containment zone haina Jila asigi Deputy Commissioner laukthokre. Amaromda Hairok Bidhan Sabha gi manung chanba Yaripok Kak Mayai dalai ba mioi ama COVID-19 positive oiba thengna badagi mafam maju containment zone haina laukthokre. Kaksing amasung Sugnuda mioi tara mga COVID-19 positive oiba thengna badagi Kaksing Mayai Laikai, Kaksing Wari Sambal Laikai, Kaksing Turel Wangma amasung Sugnu Moirangthem Laikai bu containment zone ni haina Kaksing gi Deputy Commissioner na laukthokre. Lions Club Imphal City United na ngasi kanglagi nongsup thang bagyata Malem gi Santi gi numit pangtokre kumsi sei gi numit palan asigi timdi punna Santi thaminaba honaba haibasini. Club ki President Lions Naurem Daljit Singna Kunu Angok Bajura Kayamarum Thadoktuna amasung lambida lakpa gari singda sticker naptuna amadi atum ahau yentoktuna numit asigi palan tharom pangtoki. Thoromduda BDG2 Lion Dr. W. Gopimon Singsu saruk yaki. Rashtriya Posan Maha tongamba thorong kaya none amasung Tamenglong Jila gi khungang singda ICDS project na leptana sathari. Anganwadi workers singna angang singda kutsa hamdokpa lu henbagi khongjang yum chatuna mana masing thabagi khongjang amasung masi oiba chinja ki matang da bahap tahan bana thorom kaya pangthokli. Khongjang asi thasi ki kunthra da loisingani. Maragasda None Jila da National Dimasung Intensified Area Control Fortnight hokdokre. District Health Society None na sinduna None PIC ki conference hall da pangthokiba thorom madu da angang singda til leitana bahidak sing pizaki. Youth Affairs amasung Sports Mantri led pau hokip na ngasi Imphal gi Kumanlapak Sports Complex da video conferencing hall ama hangdokre. Ngasi hangdoliba conference hall asina bibag asigi thabak thorom pangtokpada hena mateng ohelagani. Thorom madu da bibag asigi commissioner amasung secretary sing saruk yaki. Irabot Celebration Committee Manipur ki makada CPI Manipur State na lamlai kendra gi salawda leiba Irabot Memorial Park da ngasi Manipur kanba numit pangtokre. Thoromduda wangang bada dola sigi State Secretary L. Soting Kumar na hai Irabot ki punsigi warida September kunmathoi asi mutpa yaroi da batangkakni. Lusing ba sina akan ba ihaw satharam drabadi masagi puwari leijaba Manipur asi hauzik oiriba Manipur asi oiram da basuyai. Thoromduga mari lenana Thoksom ya school na iba Irabot na karam na jananeta oiraki haiba lairik amasu phongki.
Ungdong gatna thokiba numit asibu Manipur Lawmi marupna humudani thoisuba Manipur kanban numit Lawmi gi numit haina pangthokli Imphal gi Pauna Bazar leba Manipur Lawmi Lukki office ta pangthokpa thoram amada wangang ki basingna thodok adubu nohongna ningsingki ngasigi thoram aduda Manipur Lawmi marupki secretary Saikom Jugol CPI MG secretary Ketimem Santa secretary member Sarat Salam forward block ki secretary Komdam Gyanesrona numit asiga mari lenana wangang ki Imphal Jiribam National Highway gi Sibilong Kulmanakta laiba Barak Thong ngasi ayu angan bada yadaba khara yaurokpadigi semjileba matungda amuk ana sathok sasin hokre adumoy namak sesil thorang oina thong asida numit kudingi numidang wairam pung 5 makhaidagi ayuk pung 5 makhai phawba mal yawba achoba gari sing setpa thingle pawgi marakthana atenba break ama Viral hepatitis B amadi C lem na test tobuga loinana hepatitis C lem na layeng bagi kudong sabasing National Viral Hepatitis Control Program gi makhada masak khandogaba Model Treatment Center sing RIMS Zenims District Treatment Center oriba District Hospital singda phangbigani kanaguma mioi singna viral hepatitis na naramba yai haina chingnabiba leirabadi sinthaba tawdana haiba treatment center sing aseda laktuna test tawthokpiyu khangdokpiyu virus sing asi karigumba yauramba tarabadi matam chana layeng bagi kudong sabasing lobiduna laina sing asina tung thogalakpa yaba kudong thiba sing haibadi chronic liver disease liver cancer na chingba kaya dagi ngathokminasi miron minupi khuding makna suksoi soidana hepatitis B test tawthokpiyu amadi foglegliba angan khuding mak hepatitis B gi bird dose kapthokpiyu karigumba miron minupi sing hepatitis B positive oiba tarabadi government health facility labor center singda angang unabiyu angang hekpopaga hepatitis B vaccine amasung hepatitis B immunoglobulin injection pungkun mari gi manungda kapthokpiyu paujenjariba National Health Mission Government of Manipur Tabiriba Pawasi Akasbani Imphal degini National Recruitment Agency na matang sahidagi pangthokodriba non-gazetted phamsing lobagi parikhada Nipan suba schedule chalaba lol singda parikha thaba yahanaba Dr. R.K. Ranjan Singh MP na taksingkre ngarang Lok Sabha gi zero award Dr. Ranjan hai thorang asina sarkar gi thabak sangbada lol khangdabagi kudongsa daba leiba khungang miyamda soidana kana hangani Manghai Assam State Public Service Commission की परीक्षा थाबदा Manipuri लोला थाबे यहन्नबा याउना Manipuri लोन बो असम की Associate Official Language ओहनबसु सभा की पुनिंग सिंह की Dr. Ranjan hai Assam da Manipuri lol ngang bamyoi lak ani hena amasung Manipuri Medium School samar mari lei masi yenglaga Assam ki Associate Official Language da Manipuri lol yahon bahai basi yamnamak tangai fade to facilitate the candidate from different part of the country to get equal opportunity, I would like to request the Honorable Chairman Sir to allow the National Recruitment Agency to conduct its recruitment examination in all the languages enriched in the English 8th schedule of the Constitution instead of 12 languages, which who have difficult to competing due to the language barrier. Rises the COVID-19 maram oiduna sel tungi pibam da social lagliba asigi yenglaga casual master role amasung direct recruitment yauna housing sathariba recruitment process punamak thingle rise gi chief secretary na thokpa serol madahai athingba thamliba marak asida aiba sangeng amasung biba bosi su yaugani adumoi namak emergency recruitment gi oinadi department of personnel gi akhanaba ayab lauraga recruitment process sathaba yagani hari Pradhanmantri Narendra Modi ne ngasi video conferencing ki khutangda Bihar lupa koti lising tara mari chani yangkhai nipan changadaba highway project mapan gi jatra hunkre highway project sing asigi manungda lupa koti lising mari chani yangkhai nipan changna kilometer chahum yangkhai rom sangba lambi sangat pa yauri atai marueba project sing gi manungda Patna ring road ki kilometer kunthra mapan sangba lambi 6 lane onthopa national highway 33 gi ara Mohania gi saruk amasung National Highway 33-1 gi Bakhtiarpur Rajouri gi saruk lane mari onthokpa amasung National Highway 131A gi Narayanpur Purnia gi saruk lane mari onthokpa yauri project sing asina Bihar gi lambi thong hena phagahanduna sel thongi pibam phagahanbada mateng oiragani Pradhanmantri na Bihar gi khungang lising nipu manga chamapan nipu manga da optical fiber internet service lehenabagi thorangsu hogdoki Pradhanmantri na hai khungang sing asida internet connectivity phangan bana e-education e-agriculture telemedicine tele-law amasung atei khunai oiba security gi scheme singi digital service phangan bada chauna mateng oiragani Pradhanmantri na hai achoba thong ahum asi saba loirabadi Bihar da chachok chasing gi lamda chauna aon balak lagani project sing asi paikhalaba matungdadi Bihar gi turel khudimakta thong leiragani amasung achoba national highway khudimak pakthok pagaloina hena pibam pagalagani
Pradhan Narendra Modi na hairi Sangsad Law Singu Bill ani pass tokiba aduna sarkar na lawmi singda chingjak loksin bagi thong da karisu ahong lairoi manghai mandi da chingjak laibagi thong makhata na sathagi gani Pradhan Mantri na hai law sungi lamda awan ba puraktuna lawmi singi ahen ba sakti piba galonina makoi gi punsi gi thak wangkat hanabagi pandam da bill sing adu puthokpani law sungi lamda awan ba purakada ba bill sing adu pass tokibagi damak Bihar gi Mukhyamantri Nitish Kumar na Pradhan Mantri bu thagat pa phongdokre Mukhyamantri na hai masina lawmi sing de hen yai pa purapada mateng oirgani Kendra ki Mantri Rangi Shankar Prasad na hai Bharat Net ki makhada Bihar gi gram panchayat khudimak high speed broadband na samna hale Shri Prasad na hai mathangi Khongthang di gram panchayat sing asigi makhada leiba khungang sing da internet connectivity phangana ba khona ba haibasni manghai Bihar gi khungang khudimakta 4G phangalagani mafam kya da su wifi phangalagani amasung miyamna makoi gi mayum dagi su khudong saba si phanglagani Mantri na hai Bihar gi miyam da common service center sing na tongan ba digital servicing piri hauziki oina Bihar gi gram panchayat sing da common service center lising kunipan hen bana digital gi khudong saba phangale Kendra ki Power Mantri R.K. Singh hari Bihar da energy gi lamda saukot hanab koti lising humbudra thadaragani hauki ba sahi manga asla raija du lupa koti lising kuntra maridi hana thadakrabani mang na hai hana lep ki ba matam yogjingai da yumthong khudimakta electric su phangalagani Raja Sabha da ngarang law singugi bill ani pass tawna ba honari ngai da lujadaba thong sathaki bagi damak sabagi member nipan hauzik sathari ban nongju mifam loiba phawba suspend tokre suspend tokhraba member sing adudi Congress ki Rajiv Sataf Ripun Bora amasung Nazir Hussain Trinamool Congress ki Derek O'Brien amasung Dola Sen CPIM ki KK Ragesh amasung Ilamaram Karim amasung Aam Aadmi Party ki Sanjay Singh ni Parliamentary Affairs ki Rajya Mantri V Muralidharan na member sing adu suspend tawnabagi motion pukaki amasung motion adu voice vote na ayaba pibagalon na Chairman M Venkaiah Naidu na suspend tawba member sing adu gi ming lauktoki Rajya Sabha da ngarang law singi bill ani pass tawba matamda lujadaba thong sathaki baga mari lenana MP nipan suspend tawkiba adubu birodhi na kalna yaningdaba phongdorapadigi sabagi mipam ngasi nongmugi oiman yethokre Mamangda hanna mipam yaitlorba matungda numit yungba matamda sabagi mipam amuk haunaba tawrapada Birodhi Congress Left Dol Singh DMK Trinamool Congress Aam Aadmi Party Samajwadi Party amasung atai sadasya kyana makhata na yaningdaba phongdokki Birodhi lusing ba Gulam Nabi Azad pu wangang ba yahanaba makoi na taksingki adu presiding officer na suspend tawkraba MP Singh adu hana sabhadagi mapan thokina ba khanganki MP Singh aduna chairman gi wafam du yakide amasung slogan kya lawba horaki tungda sabhagi mifam hayeng ayuk pung mapan phawba yaithokki Akashbani Imphal gi pau tabiri Malim gi oina COVID-19 na narambadagi pharakpa laibak singi manungda Bharat makokta leire Haksel Mantraloy hai Bharat ta COVID-19 na narambadagi pharakpa migi masing asi malim gi oiba apunba naba pharakpagi masing dagi sada tara mapanni hauji phawda laibak asda mioi lak nipu humdoi lising marfu taruk naba pharakle malim gi oina naba pharakpa sang asi America na sada tara ni pan dasmik taret chino Brazil na sada tara taruk dasmik mapan chino aduga Russia na sada mari oiri Mantraloy asina hai Bharat COVID-19 na naba pharapagi sang sada marfu dasmik ama ani yaure haukiba pung kunmari da anaba lising marfu drawhum doi hena naba phaki hauzik laibak asida active case lak tara rom leiri laina asigi sibagi sang na sada ama dasmik taruk sinoni Unlock 4 ki guideline makada Rise amadi Union Territory khada ngasi dagi class 9 dagi 12 fawgi mairoi singi damak amuk anna school hangnakre Rise amadi Union Territory sing adugi manungda Assam, Nagaland, Andhra Pradesh, Himachal Pradesh, Jammu Kashmir amasung Chandigarh yauri Assam da thataruki matungda mahi tampam sing ngasi dagi hangle ngasi gi oina class 9 dagi 12 fawgi mairoi sing class amada mairoi kun ka duna class toki oza amasung non teaching staff sing susa da yankai tamakaki Mairoi sing class yawa lapada makoi gi ahalaman sing dagi no objection certificate punaraki class 9 amasung 12 ki oina ningthokaba yumja kaisa amasung irai numita aduga class 10 amasung 11 gina lemahuriba numit ahumda class tawgani aroibada maroiba pau Manipur COVID-19 positive aba mimasing lising mapan henkre laina asina lekidaba missing na yangkai mapan sure National Recruitment Agency na non-gazetted ke phamlong na bagi parikya da nipan suba schedule challaba lol sing da parikha thaba yahanaba Lok Sabha sadasya Dr. R.K. Ranjan na taksin kre Pradhan Mantri na ngasi Bihar lupa koti lising tara mari chani yangkai nipan changadaba highway project mapan gi jatraw kun kre Sabha da lujadaba thong sathabagi damak Rajya Sabha gi member nipan haujik chathariba nongjomi pam loiba phawba suspend tawkre amasung malem gi oina COVID-19 na narambadagi pharakpa laibak singi manungda Bharat makokta leire pau loijare